ngasi numida weram phongkhiba tungan manipuri sifungsingdagi maruibi ipausing myamna thamjagi anbada kanglaipa maira news tagi khongasaraga drivers day gi thoram ngasi paksana pangdokre CM Birena lusingma lengak lakpadagi highway da lutawba kidnap tawbagi sang yamna hanthare haisdingo kuntraga marirak suba drivers day ningsing thoram Manipur Drivers Association Highway Truck Owners Organization Senapati District Truck Drivers Union Senapati District Truck Owners Association amadi All Manipur Gorkha Truck Drivers and Owners Association na puno kusamnaduna Manipur Press Cup ngasi pangthokre thauram adugi sarwa ma oina masagi mathau pangthokpada thawai mangkhraba driver singi mafamda hailai katpaga loinana minute ama tumina leptuna laikhidraba singi mafamda ikai khumna botki ngasigi thauram adu Social Welfare Minister Haikam Dingo Transport and Veterinary Secretary Michael Asom All Manipur Apunma Maitei Laima Maira Luki President Keguni Laima Kanglamai gi President Y Lairik Laima MDA gi President Saikhom Babudon Amadi SDTOA gi President Daiko Shanina Dais gi member Singwena Surgaki Thauramadu Mari Laina Minister Haikam Dingona Fongdokibada Manipur Gumba Landlocked State Amada Miam ne Hingmada Nomada Tangai Padana Sangdaba Yadraba Pulam Singa Sipangana Buhona drivers in a loriba Taudangsi Aduki Matik Sawi Loina Singtani Oi Nungzunungsa ahing nung tilnai dana tumpam sapam khangna praja miyam gi hingba sangba tangai phadaba pulam sing phangana na bohona riba driver singbu karigumba matamna khulai paibi singna sel gi damak phaba punma phobi sai biba madi hadokpugi thaudok kya thokre asigumba thaudo si yamna lebak thibani adubu chief minister N Birena lusingba lenga silakpadagi di highway da lutawba kidnap tawbi sang yamna hanthare thoningda thaudok sing thoktana ba lengna khongthang kya leptana pekhale Masigi manungsana pungkun ngamadi highway patrol team same do mathau tawokre athubada highway protection force deploy tawnuba sem sari drivers sing lauriba thaudang singthasi makhoi bu hanthana yengbiganu haina mahakna drivers sing bu puning thawatki amarum taragani to suba drivers degi thoramasi All Manipur Road Transport Drivers Motor Workers Unions amadi All Manipur Night Super Bus Drivers Welfare Association anina pulaga Kumalampakta leiba Interstate Bus Terminal ISBT dis pangdokre Thauramadu the Textiles Commerce and Industry Minister Nem Sakib Zen TDC gi BP case ibutumbi AMRTTNW gi President Y now beyond Miyoi kana suryaki laikhidraba drivers singi mafamda highlight katun ikai kumna botki tungan ba drivers union singi thaupu sing drivers singi imung manung amadi CSO singi lusing sing transport department official kya su suryaki Chief guest oikiba Transport Minister Khasim Basum hakibada ngasigi thoramasi da saruk yaba phangmusi yamna nungai adubu laikhidraba drivers singi imung manungi miyoi sing amadi laikhidraba singasi ubada pongning yamna nungai taba madi fawi Miyoi ba man hingbada sangma polam sing drivers sing pusilak pangaktani awana nungzunungsa haiba thidana miyam gi damak honariba drivers sing si aikhoi khudimuna kofom thakti loinana ma khoi buai khoina matam supada ikai khumnaga dabani lenga nasu hauji se minister N Birena gi lusing makhada transport department na thabak kya khale drivers sing na awana tarakpada lenga nasu matam pumbada leptunu leidi haiba wapam phungdoki amaromda drivers de gi thoramasi all jiribams road transport drivers unions jiribam nasu jiribam Hill Gat Labor Community Hall Pangtoki, Aduati Dim Road, Bus Owners Drivers Union Susampunasu, Laisang Football Ground, Thoramasi Pangtokuna, Lake Driver Drivers in Mapam the Ikai Kunabu, Ki Haidian Supaush, Makatana Fundurakli, Makasa Tarakpoina to perform on a drone season and no poppy pamising Mangana Vic Tabak Packet Gadari, Manipulenga Sanchilagli war on Draki Kongzang, Ashimai Partner Vikitamok the Manipurgi Minister N Birena giving Makada Manipurgi Poppy Tari Mapam Sing Kang Dolaga, drone season aduna Hida Kaptaduna, Poppy pamising Hat Navigi Torang locally headed. Tauranga Sigi the Makta Manipulenga and a drone care like drone singers in a poppy tari mapam sing kang dolaga, yam na tien matam na poppy pamising mangana vihidak, nong taktagi, kaptaduna poppy pamising paktakna, mangana vigitabasi, atubumatam the horagani hide and su, paus na fundurakli, atopa paumana. Manipur Masama yaw na drug lalon ba geng kutpu amalupak road tarulongi drug kakonana, Mizoram police na fari. Barat ke yumlo nariba memar ki drug makal kaya pushilak laga Manipur yaw na awang ng puki state sing yam na sauna drug karwar ta geng khutpu ama Mizoram police ki kangbuna fagal pangam lehari Mizoram police ki phangba paw manhai drug ka kona na fagalaba miyoi manga du Manipur masama memar masama aizol masa ahumni pharaba sing adu aizol dagi truck driver larin fela sei kuntra manga apokpa rosung nunga
Lal Sangkima say Kuntragamapan Apokpa, Lal Talanga, Lal Pelpuya say Kuntragamanga Apokpa, Pariana, Memadagi, Sanglian Tawan say Kuntragatru Apokpa, Tenlian Siamamadi, Manipur Gisusam Districtigi, Sangliam Tawan say Kuntragatru Apokpa, Tenlian Simka we hide hensu, Pausna Makatana Fundorakli. Makasa tarakpo na to papom say kya so tadun laglab education sector bukudakta phagat hanana bukhona ba araiba thabang nate Minister Basanta Kumar say padri belenga sin education sector bukudakta phagat hanana bukhona ba araiba thabang nate khana naina bada lan uhana bukhona bigano han education minister TS Basanta Kumar na phongdokre wapa masinga si rims ki zubli hol pangthokiba panthung yauna ba pambai haine Mingthon ba class 10 amadi 12 ki mahirui singi oiba interaction program ama hawdokpagi thoram education minister Basanta na wangang laduna phungdokhibani Sire and Care wangkhaina sinduna pangtokpa thoram aduda Sire and Care gi founder suoriba RIMS ki department of secretary ki professor Dr. RK Lenin RIMS ki director L Ranjit amadi RIMS ki department of clinical psychology ki head department Dr. NG Samita amadi SAC की ब्रांड एम्बेसडर लुकान द केथरिमिम सरयाकी तुआन तुआन माहितम फमसंग क्या दिग लाप माहिरु क्या ना थौरमदुर सरयाकी थौरमदुग मरी लेदन वांगांग लदन डॉक्टर आरके लेनिन ना हाकिबदा माहिरु इसिंग यामना मरुइबा तंकक अम ओइरिबा क्लास 10 अमदि 12 की एग्जामिनेशन असि करमना थेंगनगनी करमना होटनगनी हाइबिगी मतंगदा निंगथिना खंगननबा थौरमसि पांगथोकपनि मासिना माहिरु खुनाइदा कानाबा मपिनबो होनबनाखि Chief Guest Okiba Education Minister Basanta Kumar Haikibida NAP Lakpaganoina Education Asobo Hong Bamalakpa Hore Apaba Education 60 Mama Lakna Balenga Sina Akan Matabaka Pekali Tha Manga Taruk Rom Tangai Balenga Sina Sahikia Sotaduna Lakna Education Sector Sibu Hector Shemdopai Bishi Arabanati Oza Wali have Wapmle Oza Lona Batabuk Sukan Pekali Adu Mara Sida Oza Lobigitava Silepu Haina case Tazilaki Asiguma kaya laidinga sida khana naina ba matamna miyam na lan uhan binaba khona bigano department asina miyam gi gefana ba thabak kya pakhali haibo wapam thamkiba galoina ngasi pangthuk liba thawra masina mairui singna kana ba masuidana piragani haikenesu pausina phungdorakli makasa trak poina to perform Amit Shah gi wapam Manipur miyam bu phongna singnari bra natragana kana gumba kharana insilaga nganghalibra haibedu miyam na singdokpiyo iduko Manipur si Ningsing Matok Matam the Honamasagi, Leshem, Nungshiamaki Wadi Laser Padanatana, Lamdam Sigi Fazaraba lighting you have wadi cast lady Bini, Madudagi Matamatan, Samtaratuna Sigi Mirul Pawagi Marakta, Tatava, Top Wadiama Disakta Mama Lazaba, sing the equation but Leba Amoidun Lakibani. Other Union Home Minister Amit Shah and Lamdam Sibu Mahavaraki Manipur Nihana, Handa Pondo Ramkiba to Manipur Miam, Pong Sing the Libra Natragana, Kanaguma Miyoi Krana Insilaga, Nanghalibra, Haibu Sengdok Pio and Impal East District United Clubs Organization, Idikogi President Takelambam, Dizo Mangana Press Tokosi Rollers in Heidi, Solas in High, Heidi Leva Sikaram Oiraki. Karam na leba si the Miyoi na kundaraki, leba si the Miyoi kanglup singaduna, matawkram na hinglaki amadi karam na karambasa na bida hinglaki haibadugi, yam na mayek sing na laizaraki ba si na Manipur hai na lady ba leba sibo, India gi Home Minister Amit Shah na hokiba, Janawari taruk Manipur laktu na madi, Manipur gi laimai de lep tu na fong na Mahabharat ka Manipur ga madi lainahan bigi waf mama fong dokibadu Impal East District United Club Organization idukon yaningde. Amit Shah gi wapamadu Manipur gi miyam phone singnari bra natragana Manipur gi kanaguma miyoi khrana mangonda aran mu wari ama lishilaga madu public platform na nganghali bra haibadu miyam na singdok UID seola sin hai Manipur Amit Shah gi wapamadu nongmu gi asum wathok sak thorak tringai da magna Mahabharat ki Manipur ga mari lainana pankiba matungda misko tawkhre lana pankhre hana singdok piraklabadi Manipur gi history bu destroy tawgi sherana na tawgi asob maralama lairi hana Manipur gi miyam na lofam thui Mahabharat ki Krishna Dwaipayan Bed Biasna iba Mahabharat amade Amit Shah gi Mahabharat haina Mahabharat ani surabra miyam na khang nariba Mahabharat di Manipur ga Mahabharat ke kariguma matang amata da mari lainade Amit Shah na kariguma India gi asingbu lusingbu oirabade amadi magna maki wapam du soiba yaubadagi Manipur gi miyam na penadre haibadu khanglabadi thamoi sengna soikhre haina sengdokpa ngampam thui aduga Manipur da lairiba Amit Shah ga naknaba miyoi singnasu Amit Shah da Manipur gi miyam gi sentiment adu paudambi duna issue osi yamna tuna luisinbina ba hotna biba phai haiden su pausna phungdurakli Makasa tarak po na to papam Jenims ki attendance nipan sweeper nipan laugadori
Jawaharlal Nehru Institute of Medical Science Jenims ki oina daily wages basis te attendance nipan sweeper nipan tha taruk ki oina logani daily wages basis oina nomada lupa saniga kunga ma hoigani last date na January taraga mapan phau hoigani akopa model Jenims ki official website jnims.nic.in degi khangba gani haina Jenims ki director Professor L Deviana press thokasi rolamada khangalakli atopa paw amadana mo Union Home Minister na miyambo apang masiramba thawang lamdam sigi mahiroi luptarukna kandem tarakli lamdam sibu khangu thakta kaukiba Manipur bu Mahabharat ki Manipur ni hairabadi Manipur state ki maming Manipur kauri basi ontokpiro taraga nipan suba sahi sada kauba kaukiba Manipur gi mahutta yellow furup ka sunaba laibak miyamna yabam maming ama thuanbagi mathau taba laklabra haibasi nainaninga hoiri mairoi luptarukna haijari pu wafamasi lamdam sigi puari nat saktamda tungi mirolda samamnaba pokhalaknaba thawong kayadagi ngakthok sanabagi damaktani loina Union Home Minister na miyam apang masiramba thawong mairoi luptarukna kanem tawi Mahabharat ki Manipur lamdam sinati aranma puari sandokpigano haina lamdam sigi mairoi lup MSF Desam KSS Suk Amadi AIMS ki President Singna Kuyek Piduna Presta Thadorak Pasirolasina Hari Sirolasina Hai Nongsu Haramdagi Lining Sandok Palakpa Miyoi Sina Lamdam Sigi Mitop ki Nat Amadi Lining Sandok na bagi Mingda Ariba Yellow Furuk ki Lining da Mapalam gi Wakhalon Susilhanduna Aikhogi Philosophy Culture Amadi Be Life System da ahomba kya purakna bohona duna lakhibagi wakhong kya puna mana khanglabani adu lamdam sigi masagi ariba lonchet lining kanglon satna lon slengak lon stop phije saksa wayel chronicles Saitharul kumbaba masigi mathakta ariba writer institutions loyumba sinians mayek sengna leijana mana anaba lining na influence tawbud yamna wana thokpana maram oiga lamdam sigi puwari da semjin sajin ba kya haijinduna taragani pansuba sahi sada puya kya mai thaduna ina chakta mamadi horakphamda Mahabharat ki Manipur ni thajahanduna nungsu haram gi cultures imposition tohanki identity da ahong bama lakhibana ka loinana lamdam si phawba Manipur haina mingthon khibani hari seola sina makhata na hai masidagi hana leijaram nat amadi anoba nat anigi tochinaba masa kya ga loinana mitop ki lainingda luppa horakhibani matamdugi miyam amadi maisau kyana yaning dubutki mitop ki laining lamdam sida mapung phana san hananaba ariba hana leijaramba laining thau sanami kolu phawba yaikhai khibagi thaudok leikhibani panamasi oiduna su puari gi di anoba mirolna kuiraga mayek singbo irakpana horakliba mirolna masana mapuna ta hanjilakpa likhuntirakpa kya sai khoina uba phanglibani nongkrang irupna duna wasakna khibasu nongkrang ihanduna ipanat ipunat hanjinaraklagani haina sai khudingi wasakpagi thoram irongda pangtopu uribasini ningthau okendro phawba parai hanba kaukhibani Mahabharat ki Manipur lamdam sinati haibisi lebak miyam pumana khanglabu waphamni hairi seola sina hai haukiba January tarukta Manipur laklamba Union Home Minister na Mahabharat ki Manipur adu lamdam sine haijinduna Arjun gi sada naudani haina semjin sajinma puari puthorakpasi manungda aronba agenda lairabra haibigi singnabalai Mahabharat ki Manipur ga mari leinahanduna puari da marik marahan ahmadi saktam da manghan ba thong asi makhata na kanagum amatana tawbiroi dabani asigumba puari bulan uhalaga samamna ba thona ba silakpa si mahiru luptar unakan mamongda kandem tawe hadi makasa trak poina to pawma namo Air India na sayol goeba flight kunga matoi lehanduna Surat connectivity hengar hankhre Air India sidari oiriba AIX contract sayi sigi Mars ahumdigi hauduna Gujarat ki Surat ka Bengaluru Delhi amasum Kolkata samnahliba numit khudingi direct flight singa masum Bhubaneswar Kosi Guwahati Goa Hyderabad Ranchi Bagadogara Lucknow Chennai Jaipur Visakhapatnam Srinagar phawbagi itinerary samnahanduna pairagani han laktokre Gujarat ki Surat hapsinba sina lamdam sida airline gi expansion gi thorang singi yumpham thonkhre Surat Bengaluru gi airasi lupa lising mariga samiga maudraga mapan Surat Delhi gina lupa lising mariga saniga maudraga mapan amasu Surat Kolkata gina lupa lising mangaga samiga maudraga mapan wairi airline gi website www.airasia.co.in mobile app amasum atopa marueba booking channel singi kuthangna booking sing tawi yagani swaidi makasa trak poina manaba paukshi dige topa marueba paukra namo sakmai kendra ra thakna bi ising amasum lawu singu ri ising phangdabi gi problem khudakta solve tabiyu CPI sakmai local
ngasi Sekmai Local Council CPI Extended Local Council meeting ama phumlo do pangdoktuna Sekmai Kendra gi miyam gi awat apagi matangda kumna khana nei nakre kam case or more ex chairman's control commission CPI na mayai tangba lauduna pangtuki ba mi phamdura kendra sigi misa miyam gi problem kya thingnari khudam moina khul khudimakta thaknabi isingi problem lau singu ithei lakhong amadi lau inkhol koibi ki ising mapung phana phangdre haina lengakta section wafam kya khana nei nakhi thaknabi singi matangna Bharat ki Prime Minister Narendra Modi na Manipur laklamba ikon kon bada Manipur gi imung samagi manungda imung humdradi toti gi ising phangle Madusu yum khudingi sakhum da pikhrabani haira medubu Sekmai Kendra gi yum thong khudimak natana khul gi oina ising piba ngamdri khul khradi water supply saba yaure dubu madusu loishindri hana leiramba kharasu fail oiduna leiri maram maduna Manipur lengana Sekmai Kendra gi yum thong khudingi sakhum da ising pina ba thabuk paikhanaba akan bada bitawri kariguma lengana tha manga taruk sigi manungda thangna bi ising pida ba tarabri CPI na akan makhongjang sa tharagani soidi Makasa tharak poina pawnil khol pauksi dig atien ma paw mana kupna khana duna worration ma purapam thui class 10 amadi 12 ki exam kya exam confidential hokraba matam maruoina exam maya shida government council of higher secondary education Manipur gi chairman haptok hapsin tawba sin exam maya shida council sarangna ba film ama lagli bisi kari digi oirak pano hai bisi mari lena ba government authority sin kupna khana duna worration ma purapam thui taseng na haira ba council amadi board hai bisi mairoi singi fees amasum fine salaibani government a grant amata pibanati asiguma mahiroi singi exam conduct tawnaba leirib council da government a chairman hapa matamna tha manga insar chairman ama amuk hapa exam ya regular chair ama amuk hapa council gi chairman si sahi amara government a council chairman kya hapka dori bano haibisi asabu hanga moiri government a mafam matam yengdana hapningba matamda chairman hapa lauthokningba matamna lauthokpa sina chairman ani gi marakta su nungsina handre council gi thabak thoram le su exam maya sida apan mathokale maramaduna government na matam sadana tholibo order si handokpiu exam smoothly pangthona ba hona bada ekhoi puna mangna daita lomina se hain all Manipur guardians organization gi mekai digi lenga ki chief minister amadi mari lenaba singi pungning singsilakte hari aten ba pom na kangla pau digi threaten to man mo na ngalakpa lebak thibani lupsing DM University si UGC gi taragani thoi bi phangdabana maram moiraga makhoi gi project lauthagadaba UGC gi makhada samga sagarkadaba mayam pangthokpa yadre University si UGC gi mapung phaba full fledged university am oina khangdaba sina maram moiraga University si gi marai pa kari oirakada gi khangdre haina mairu luptaru ki apunba mi phamama KSA gi office ta phamdana pangthokki pa pawmi singa unabada KSA gi president S Bidyandana phungdokki bane magna makha taraduna University si kanana bagidam mairoi luptar una tungan ba khongjang kya leptana sangchili khongjang singa sida Manipur lengana sabsaba response amata matam sangna pidana lakpadagi khongjang si tangai padana kanchindaba yade haibadagi tha sigi nipandagi hauna akan ma khongjang sangchinana ba phirep lominarapani DM University kanana ba mairoi luptar una sangchili ba khongjang sita lenga ki leiriba Education Minister, Education Commissioner na makoy yueba lokpom thokpa thongdang adu lawdabadagi DM University si hongsik phawda sakhot lambida thengthan mani mairo luptaruna sangshilipa khongjang asibu moral support tawduna tungan ba college ki mairo ising khongjang sangshilakpa sida mairo luptaru asini insin ba man mongda lupsing asida threaten torakpa si lebak thibin hanisu phongdokhi Lushilakpu ina to papom na Maharashtra gi accident da Miyoi tara sire Maharashtra gi Nasik district ngasi bus ama truck ama ka Thomgainabada gi yamdra da Miyoi tara sikibaga loinana atopa kaya mana sukle haina police official singna phungdokre official singdugi matuina thawdo dunga si ayuk pung taruka makhairom tabada Nasik district ki senior tahsil gi manungsana leiba pathare bermanat ka thokibane hairi makhoi nai ki truck amaga Thomgainabada bus adu tonglakpa Miyoi tara khudak sibaga loinana atopa kaya amana sokhi laikhidraba sing adugi manungna nupi taret amasum pikliba nupa masa ani yauri haina phungdokloduna makhoi nai ki asok sing adu Sina Rural Hospital amasum Yaswanta Hospital puatkre bus adu Thane district ki Amarnath ki Ahmednagar district ta leiba Shirdi Temple town tamna lakpani hanisu official singduna phungdokhi maraksida lambi gi accident amada Miyoi kya mishimina nangkhibada Maharashtra ki minister Eknath Shindena thamoi sukna nungaitaba phungdokhibaga loinana laikhidraba singi imung sinda lupa lakh manga piragani hanisu laukthokre hadi adu hauskui nadi myam paus matang sa lusinjrage masum myam puna no update ngaminasi